ꯂꯩꯖꯒꯦ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯄꯥꯝꯕꯁꯦ ꯈꯪꯕꯤꯗꯨꯅ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯣ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯕꯤꯗꯨꯅ ꯊꯃꯣꯏꯒꯤ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯣ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯂꯩꯖꯒꯦꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯑꯁꯨꯝ ꯂꯩꯖꯒꯦ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯍꯜꯂꯣ ꯒꯨꯗ ꯅꯥꯏꯠ ꯑꯋꯣꯏꯕꯔꯥ ꯐꯥꯒꯤꯔꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ 이롬바가 강고가 짤 낭디 ꯑꯩꯗꯤ ꯆꯥꯛꯆꯥꯕꯝ ꯆꯠꯂꯨꯏꯌꯦ ꯑꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯦ 그기노 아동님들 ꯈꯣꯏꯃꯨꯁꯤꯡꯅ ꯁꯥꯈꯞꯇꯣꯏꯅ ꯊꯤꯔꯤꯕꯅꯤ ꯊꯃꯣꯏꯒꯤ ꯂꯩꯔꯥꯡ ꯁꯥꯠꯐꯝ ꯁꯥꯖꯒꯦꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯩꯀꯣꯜꯗꯨꯗ ꯄꯥꯏꯖꯒꯦꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯅꯪꯒꯤ ꯂꯩꯀꯣꯜꯗꯨꯗ ꯂꯩꯖꯒꯦ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ 어이한 비로 아이부 분식이